Chief Minister na amata oina punsinduna thabak tawrabadi lebak asi kanba ngamgani haina phongdokhre Langthaba Old Palace Kanchipur dangasi construction of infrastructures for safeting of the Assam Rifles gi inauguration program pangthokhibada CM na makha taraduna hai Manipur nauna semkhiba state nate chahi lising ani henbagi puwari da leiba lebak ni masida Missing Yamzadraba Kanglup Singh asi kananaba khongthang lengak asina leptana chathakigani amaga puna punsinduna lebak asi kannaba hotnaminaba matam oire lebak asigi maramda mainland India da khanghanba mathau tare lebak asina awaba tariba asi lengak na aranba tawrubagi nate lebak kannaba hotnarubagi ni haiba miyamna khangbiyu haiba jingba wafam singh phungdoki Thom aduda MLA Karam Syam, Aigar South Major General Rab Rup Singh, atay MLA Singh, Manipur University ki Oza Singh, Satra Singh nasu saruyaki. Minister na amata oina punsinduna thabak tawrabadi lebak asi kanba ngamgani haina phongdokhre Langthaba Old Palace Kanchipur dangasi construction of infrastructures for safeting of the Assam Rifles gi inauguration program pangthokhibada CM na makha taraduna hai Manipur nauna semkhiba state nate chahi lising ani henbagi puwari da leiba lebak ni masida Missing Yamzadraba Kanglup Singh asi kananaba khongthang lengak asina leptana chathakigani amaga puna punsinduna lebak asi kannaba hotnaminaba matam oire lebak asigi maramda mainland India da khanghanba mathau tare lebak asina awaba tariba asi lengak na aranba tawrubagi nate lebak kannaba hotnarubagi ni haiba miyamna khangbiyu haiba jingba wafam singh phungdoki Thom aduda MLA Karam Syam, Aigar South Major General Rab Rup Singh, atay MLA Singh, Manipur University ki Oza Singh, Satra Singh nasu saruyaki.